United People's Front Manipur UPF na aikoi amuk hanna kuntak halaroi si haina chatharagliba chahi taret kuntak pa Ningsing thauram gi manung channa ngarang Jiribam district ke Ningsing Khulda Leiba Athouba Singi Khubamda Chattuna Hei-Kat tunai kai khumnaba utkre chahi taret kuntak ki bagum aikoi amuk hanna Manipur asi kuntak tanaba aikoi punna honamina hoba changi haina UPF ke advisor L Jadumani na phongdokre UPF ki thaumi sing na paujal puba Khongchat ama chatpaga loinana Athouba Singi mafam da Hei-Kat Leikat tamdunai kai khumnaba utki UPF के advisor L Jadumani na makataraduna kumjali singani amadagi UPF na reconciliation day haiduna January 8 da pangthoktuna lakti thauram asida chahi taret khuntak paning sing bagaloina na aikoi amuk hana khuntak halaroi si haiba pandamda machoi taduna leiriba irei cha sing amata oina punsinduna Manipur gi damak punna lepminana bo khonabani Chahi taret khuntakpa thokriba adu karigino matau karamna thokibano matam adugi ipa ipu singna punsilaga awagi khutagi Manipur ning tamba fangki Manipur gi oiriba fibam asida aikoi punsinduna mipal tangdaba Manipur amata oina lepminana bo khonarakpani chahi taret khuntakiba adugumna amuk hanna thoktana bo khona bahaibasi aikoi gi leiriba mirol asige thaudang lei madugi manung chana Jiribam district ki manung chana Ningsing khunda leiriba Anglo Manipur war listing amachanipan marifutara mathoi gi Landa sirani khanglabasu maning tamba leibak ama oinabagi damak amadi amuktang oirabasu ning tamlambana fai khanduna thawai pamuba kitana thawai katkiba Athouba Tikendrajit Pauna Brazavasi amadi Thangal General gi mitamda Hei-Kat Leikat tamdunai kai khumnaba utpani makha tana tongan mafam singda su pangthokigani haike 19 da awagi mukutta maithi dana Manipur si awagi mekha ponda da khunta lan siba aduna 1826 fawda hariba 1819 to 1826 ki sahi tare ke period asibu aikoina Manipur ki itihas da ngasi fawda sahi tare khunta ba haina khangna duna lai 7 years devastation na akoi khangna duna leidi asigumba matandu da thokhiba kanjai pujai ta ba kangkhun pa bu mutke tawruba Manipur singi adugba tamthiba adugba phibam mado Manipur da akoi amuk halau si haiba wasak amaga loina akoi Manipur gi lojing loya da chatna adu tana Manipur gi mapan da suina ta khraba Manipur singi marakta akoi na sigi akoi ga wakalon se chandok tana akoi masen pension na raganda akoi amuk anna Manipur bu kontak lan si handana bagi wakalon da campaign si tathaja